आकाशवाणी इम्फाल Rk.Gorani na pau pazari. Manipur Bidhan Sabha na ngasi Manipur Appropriation Number 1 Bill ising ni kuntaruk pas taukre. Sabha na ngasi tongan-tongan vibhag singi pun na lupa koti lising mangaga samri humdramathoy lakma pudramathoy lising kun gi senpham su pas tauki. Vibhag sing adudi State Legislature, Council of Ministers, Secretariat, Land Resources, Police, Public Works Department, Textile, Commerce and Industry, Power, Youth Affairs and Sports, Jails, Printing, Fisheries, Art and Culture, and Economic and Statistics ni. Demand number 49, Economics and Statistics is achieved passed today. Agenda number 3, Consideration and Passing of Manipur Appropriation Bill. Honorable Chief Minister in charge of Finance, the Manipur Appropriation Number 1 Bill 2026 as a consideration ki damag move to begini. Sir, I beg to move that the Manipur Appropriation Number 1 Bill 2026 be taken into consideration. Mipam hauwaga CLP leader Kaisam Megacendrana IDP sing kuntalaita hanama thabang mapung pana pakhanaba lokhat piu mikok thedringe da hanamito khandok paibasi birodhi dol da natana raija asigi miyam gi apambani wafam sing asi khananena naba adaksana thawal lokhat piu haina davi tauki mahang hai haujik raijas to oriba santi raksa gi phibam amadi national highway sing apan bayaudana sathok sachin yanaba sarkar na kari thorang lokhat libegi haibado sabada thamina basu taksin ki Manipur da mikok thidinga da NRC sana handuna mito khandona badavida Just and Fair Delimitation JFD na sinduna ngasi miyangi khongchera ma Manipur Bidhan Sabha tamna chatna bohnarakpada security force na Imphal khairamban ima kaithel thatuna thambadagi maike anigi marakta sauna mungna bathoki maduda mioi khara so opanangki thaudo adu penda badagi khongchang yawa lakpa miyamna kholaw kya lauduna athingba pikhi badubo penda ba phongdoki BJP Manipur Pradesh Core Committee Mifam Amangasi Mukhyamantri Secretary Pangthokre Mifam Aduda Mukhyamantri Yumnam Khemsan Rajya BJP President Adhikari Mayum Sarda Devi Sports Mantri Govindas Konthokjam amasung MLA Singh Thongam Biswajit Amadi Dingalung Gamai Saru Yakhi Amarom the Mukhyamantri Yumnam Khemsan ga Punjab National Bank CEO Amadi Managing Director Ashok Chandra ga ngasi Imphal unakre unaba aduda Mukhyamantri na Bank National Lamdam asi khongangsing da araiba amadi apik pasendo da loan piduna kanaba kaya piriba dubu thagat pasu phongdokhi Pradhan Mantri Narendra Modi na ngasi Keralam gi koshi da pangthokpa Akhil Kerala Divara Sabagi Golden Jubilee gi thorom da saru yakre Pradhan Mantri na hai hokibesai yangkai asda Divara Sabana ngami singi hak kanjanaba thabak thorom kya paikhatuna lakli Lamdam asige senmilon phagat hamda ngami sing amadi safa asi meyosh na lawriba thagdang bo Sri Modi na thagat pa phongdokhi Pradhan Mantri na ngasi Keralam gi Ernakulam da lupa koti lesing tara chani parungi tongan chaka thorangi project kharagina sangaki kharagina urep uyung tamki ngasi sangaki project sing manung da highway project ani yauri Tungda Pradhan Mantri na Tamil Nadu gi Tiruchirappalli da lupa koti lesing mangaga chatruk yangkai rongi project kharana sangaki project sing asigi manung da petroleum natural gas lambi amasung railways yauri Sri Modi na Amrit Bharat Express ani yauna tongan ma railgari mangaso lamthagani ngasi lamthaga da railgari sing adugi manung da Nagarkoil dagi Salapalli phawsen gidaba Amrit Bharat Express amadi Podaro Dhanbad Amrit Bharat Express ni Lok Sabha ngasi adaksa Om Birla lathona ba birodhi dol sing pokalak wafam khanari adaksa Om Birla lathona ba davi asi birodhi dol sing Congress Trinamool Congress Samajwadi Party amasung DMK na pokalak khibani wafam adu khanero duna BJP Lusing Ravi Shankar Prasad na hai Lusing bakhar ke nakal amati oiba wa birodhi dol sing taroi dabani mang na hai Congress Lusing Rahul Gandhi na atopa lebak ta wa ngangma matamda section gadabani Nongsup Asia ki hauju orekliba phibe masi matangda Bharat ki mapal thorom mantri Dr. S. Jaishankar ga German gi mapal thorom mantri Johan Wadiful amsung Kha Korea gi mapal thorom mantri Cho Hun ga wafam kaya khanakhi Unabadu da Kha Korea gi mapal thorom mantri Cho Hun na hai Nongsup Asia da hauju oriba phibe masina sel thum amde malem gi ngak sel gi phibam da achobo sai thiang amma piri mahang hai Lusing basing unaduna hauju oriba phibe masi matangda khanaba asina achoba kanaba amma pigani Paulo Izere.